mamangay yamna ngali matam amagi warini. Matam asida yamna chawba leibak ama lerami. Leibak ase ningthau panba leibakni. Ichang thauba kukan panganba ningthauni. Miyamna mabu yamna ikai khumnaba udli. Ningthau asigi mamingna chingkhomba haina kaurami. Aduga magi loinabi miyamgina leimarimbi asina chingmi ningoli. Mayamna mabu chingleima haina kaurami. Machanupa ani yaurami. Ahalgi mamingna Hieril haina koloi. Aduga atomba sigini mingna Hiril lakpa haina kaurami. Isorgi nungdamdagi machay bungo. Ahal Hieril ase taibang paurakpa matamday hauna misna thambal animag mami taibang pagi aring lingda phazaba pumba ude. Mamit uramdedo. Leibaki amayba amaybi akhang ahi kaya matanay. Atokpa leibak di chatuna yeng mayaba yenglik. Adubo pate asumag mamit udana leirami. Macha pibaril ahal ase mamit tanglabasu jenglo saktamdi khoyum layam gumna phase. Kuchu ngauradana wang jawradana. Nupada nupani. Adubo pambay leiti kariburi tawgani haibagi. Mitna udrabada pumnamak arimbani. Tanglaw layna thenglakpa michik miraw khol taraktraba matam. Inung sora oirakpa matamda pale mama ibema chingleimado pai mapukning nungona chaning japham tada mathoi wana makhoi kare atiyara thokpa thaja mabu yengna mathoi wana leirami soli tapna nushina thaja mabu yengna ita thaja taibang phaurakpa mikupte ita nangdi atiya thakta leiramba oipade taibang pahangi awa ana kana kari khanba khuding uba ngambare aduna aigi awa pase ubiyubai tha sana sangai nungaiba mondek mondum mathakta sana phamba langlabasu pai manung khoidad icha bibagi khanbada karam thokradoino khanbada ohaida koidi asumna mana ungduna tawham khangda leiringai mathaling oiba ado khongkap tapna thaduna changlei mapure baduna lakpado khongkap sahum naidaba oibana khangde machagi wakhal tawduna leiba oibana chingkhom baningthau tunglomdagi asumna tapna magi nupi bu tanaba asum naire leima numit chuppa natana mikup khuring masi mafam ariba jaga khuring nangna ungduna wakhan potlom puna leiribasibu karigino kaina ning thungnaba yaure nathangli oiba ingoda hayo karisu chingnaba leitana ai leiribasidi nangi nangna adomna ungduna wakhan waduna leibado ai yamna nungaite hayo arotpa chingnaba amata thamdana ningthau magi wahai tabada momon tawi chingleima leimarembido aduga yawa makha tare tapna ining thau nangbu nusiba karino haibiribadubo aibu karambu monok lesige oiriba icha hiyaragi phibam masida aibu karam leiro haibado ai nokpa ngamde icha hagi khanbada ai topam khangde chingkhombado chinglei mamagi manak nakna phamduna asumna hairami aishu icha sigi khandaba nate khalibani adubu karamna momon nokpa ngamgani adubu ichagi maraibak asida asumna thoklo haina tamlambana aikhoi khara penthokpa tai aikhoina icha asi luna chana tawridana icha khaknatana icha tomba hire lakpa masu leiridana achumbani ining thau sanao heido adubu nanai nubi aina ningthau nangi ida tindringai nafamda toina haikiba wahaido chimi ningol aise nangi tamgi sana konungda leiba pamjade isa ithanta nungaite haiduna asita natana aiga nanga launa leinarabadi kaigumba phattaba khara thokani haina adubu wafammadubu nangna tabidedo matamadu nangi wafamdo aina thazakide leimarembi maramdi nangbu aina nushidabagi nate nangbu aina yamna thazabani aise nangidabak yamna waze nangi matamaduda hinglamba phibamaduda ai nangbu laurage haina khankibani phari ningthau taibang sema mapu mahaki thausani mana oihaningba thokhaningba thodok khoding thokpa oirasana
ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯏꯅꯤꯡꯊꯧ ꯇꯥꯡꯂꯣꯡꯂꯩꯅ ꯊꯦꯡꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯤ ꯀꯣꯔꯧ ꯃꯥꯅ ꯊꯣꯔꯛꯂꯦ ꯇꯥꯏꯕꯪ ꯃꯆꯥ ꯃꯅꯥꯏ ꯀꯌꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯁꯪꯒꯨ ꯄꯥꯏꯔꯛꯂꯦ ꯏꯉꯥ ꯊꯥ ꯑꯣꯏꯕꯅ ꯃꯍꯩ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯈꯩꯗꯣ ꯂꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯅꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦ ꯑꯣꯏꯔꯤꯕꯤ ꯅꯨꯔꯩꯃꯥꯁꯨ ꯃꯄꯥꯅ ꯂꯕꯨꯛ ꯆꯠꯄꯗꯨꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯗ ꯌꯣꯝꯗꯨꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯍꯥꯞꯄꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤ ꯅꯨꯔꯩꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯉꯣꯏ ꯅꯨꯔꯩ ꯅꯣꯄꯥꯒ ꯑꯩꯒ ꯆꯠꯄꯁꯦ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯍꯜꯂꯛꯇꯨꯅ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯒꯅꯨ ꯅꯪꯁꯨ ꯆꯥꯐꯝ ꯊꯣꯛꯄ ꯅꯇꯣꯝꯇ ꯆꯥꯗꯨꯅ ꯅꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯇꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯂꯕꯨꯛ ꯀꯨꯝꯕꯗ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯄꯥꯠꯇ ꯊꯝꯕꯥꯜ ꯊꯔꯣ ꯍꯦꯛꯂꯨꯁꯦ ꯍꯥꯏꯅꯩꯗꯣ ꯍꯥꯏ ꯇꯧꯅꯨ ꯏꯕꯦꯝꯃ ꯏꯉꯥ ꯏꯉꯦꯜ ꯃꯇꯝꯁꯦ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯃꯇꯝꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯅꯦ ꯋꯥꯗꯣꯏꯁꯦ ꯅꯃꯥ ꯑꯩꯅꯤ ꯑꯗꯨꯅ ꯆꯠꯀꯅꯨ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯈꯟꯗꯨꯅ ꯅꯨꯔꯩ ꯏꯄꯪ ꯄꯪꯅ ꯃꯃꯥꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯔꯛꯇꯕꯁꯤꯗ ꯑꯔꯦꯝꯕꯒꯤ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯥꯒ ꯆꯠꯁꯦ ꯍꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯃꯃꯥꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯈꯟꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯤꯡꯉꯥꯏ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯀꯩꯅꯣ ꯃꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯀꯦ ꯍꯥꯏꯕꯁꯤꯗ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯈꯛ ꯆꯠꯀꯗꯕ ꯅꯠꯇꯦ ꯏꯇꯥꯁꯨ ꯌꯥꯎꯔꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯩ ꯅꯨꯔꯩ ꯆꯠꯂꯨ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯕꯦꯝꯃ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯇꯅꯦ ꯀꯩꯁꯨ ꯇꯧꯒꯅꯨ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯉꯟꯅ ꯆꯥꯔꯒꯅꯦ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯨ ꯃꯁꯤꯅ ꯄꯦꯔꯤ ꯂꯩꯕꯗꯨꯗ ꯎꯔꯒ ꯇꯣꯂꯦꯟ ꯑꯗꯣ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯦꯗ ꯌꯥꯕꯤꯗ꯭ꯔꯦ ꯏꯃꯥꯅ ꯇꯣ ꯀꯞꯀꯅꯨ ꯃꯄꯥꯅ ꯀꯔꯦꯝꯅꯕ ꯑꯁꯤꯗ ꯃꯄꯥꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯤ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯗꯦ ꯇꯣꯂꯦꯟ ꯑꯗꯣ ꯃꯆꯦꯗ ꯃꯌꯥ ꯍꯩꯒꯠꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯂꯕꯨꯛꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯔꯩ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯍꯔꯥꯎ ꯌꯥꯗꯕꯅ ꯁꯧꯔꯥꯡꯅꯅ ꯆꯥꯛꯈꯁꯪꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯁꯧ ꯂꯥꯎꯗꯨꯅ ꯑꯩꯅ ꯋꯥ ꯑꯃ ꯍꯔꯥꯎ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏ ꯃꯣꯏꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯈꯔ ꯂꯥꯡꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯇꯧꯗ꯭ꯔꯗꯤ ꯀꯔꯝꯅ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯛꯃꯩ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯅꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯟꯅꯕ ꯇꯧꯔꯤ ꯃꯆꯤꯟ ꯑꯗꯨꯁꯨ ꯏꯁꯧ ꯇꯧꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯁꯨ ꯀꯣꯏꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯁꯦ ꯎꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕ ꯏꯇꯥꯒ ꯉꯥꯏꯍꯥꯛ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯏꯇꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩꯕꯨ ꯃꯍꯨꯕ ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯇꯥ ꯂꯦꯁꯅꯥꯗꯣ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯇꯥꯅ ꯈꯨꯝꯗꯕꯅꯤ ꯁꯥꯎꯔꯤꯕꯅꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯁꯅꯥ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯅꯥꯛꯅ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯋꯥ ꯉꯥꯡꯉꯤ ꯍꯣ ꯀꯔꯤꯅꯣ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯃꯤꯅ ꯀꯧꯕ ꯇꯥꯅ ꯈꯨꯝꯗꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯅꯟꯅꯥ ꯄꯪꯉꯦ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯨꯔꯩ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯈꯪꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯪꯉꯩ ꯍꯥꯏꯔꯦ ꯑꯩꯒꯤꯁꯦ ꯁꯥꯎꯔꯤꯕꯅꯤ ꯏꯇꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯪꯅ ꯀꯩꯝ ꯈꯪꯗ꯭ꯔꯤꯁꯦ ꯋꯥꯍꯩ ꯑꯗꯨꯗ ꯐꯥꯖꯤꯟꯕ ꯉꯝꯗ ꯂꯩꯁꯅꯥꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯅꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩꯃꯥꯁꯨ ꯅꯣꯛꯈ꯭ꯔꯦ ꯅꯣꯛꯄꯗꯨ ꯐꯥꯊꯗꯨꯅ ꯂꯩꯁꯅꯥꯗꯣ ꯃꯇꯥꯗ ꯌꯦꯡꯉꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯁꯥꯎꯔꯤꯅꯤ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯃꯥꯅꯅꯦ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄ ꯌꯥꯗꯦ ꯄꯥꯠꯇ ꯀꯨꯝꯒꯅꯨ ꯐꯠꯇꯦ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯍꯦꯟꯗꯣꯛꯀꯅꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯨ ꯑꯗꯨꯒꯤ ꯁꯥꯎꯔꯤꯕ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯑꯅꯝ ꯀꯟꯕꯤ ꯁꯥꯗꯅ ꯆꯠꯂꯗꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯠꯂꯦ ꯈꯪꯅꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯩ ꯊꯥꯡꯒꯦ ꯍꯥꯏꯔꯅꯤ ꯏꯇꯥ ꯑꯗꯣ ꯑꯩ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕ ꯏꯇꯥ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯂꯧꯕꯨꯛꯇꯩ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯍꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯣ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯆꯠꯐꯝ ꯊꯣꯛꯄꯅꯦ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯄꯞ ꯍꯜꯂꯛꯁꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯇꯥꯆꯧ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅ ꯁꯠ ꯊꯣꯡꯂꯁꯦꯕ ꯍꯣꯏ
haiduna lesabi macha anido chaksang aduda tathok tasin tawduna hathu chak adubu thongi aduga punna hekta chaminaduna labuk lomda chatkirami nganna halakse hainaduna onthokna mangaw thikraba lesabi ngatani somdana nongdi chudaba atiya pumba imamamna omchaknaba sida kaduda natana sanakonungi akoibaduda manai masin kayada sum chatpado waraktuna yarelado sumna hairakli manak nakna leiriba magi achanba manai aduda tanaba kanale aibu imalai magi manakta yam thanapu ai imada wafam kara haige ase haina makhoina tawna majai bungo yarel adubu leimarimi chinglei mamagi manakta pure machapi baral aduna mabu unangi wari sananingi haiba tabada harauna machagi manakta laktuna asumna hairami ngasi kawunongda imagi hiyariya nangna palem nama aiga unadamna wari sananingi haiduna thakpadi pari hayu icha imada kari hainingba kaigumba pukningda wahai khara hainingba mali hayo imada hekta rot pa kaiba leitana imagi awai hai adudi nachai gi pukning asina penjare asuk phabi ai ima se machai gi mit asina uba phangdrabani ko ima nasai ma bu yamna uningi wahai aduda mabukning adu nusiduna jinglei mado machabu mathanung da chena konsili jinglei madu tapna sunhaire nongma natraga nongmadi ichana mamagi aigi saktam asibu uba phangani imagi chawba imagi yairel ima si ichagi khanbada yamna wai imana kanana kari soikibano ichara sumna tawribano khangdi wahai ase haiba loibaga mama oiribido kappe mamana kappadu butaraga ima nang kapiro ima nang kapkano ima nang nakapado ima yamna nungaiti ado ima aina imagi nakta lakpase imada wafam amata haijage haiduna laklibani hayune kai wano isana imada hainingabo imada hekta hai ima sana kono mosida asum leisinduna leibasisu yamna wari isa si asing manushitna yeidaba yamna koiri aduna lebakla koiroke ithanda chapari ngamde inai singa chapasu pamde imaga khara chasidana challaga luridana ichana haigrabu imana yade haibro sasi kanale dolai thoranto isaga mama aigane lam yingba chattore kuiri wahairu tabure sasat tharang tawrami aduga mama macha anido punna lam yingba chatpa hokirami somdana amuk lesabi anido labuk mayai aduda maya higattuna leiri lesabi ani pun khrabadi kanabusu ude haiduni lesnana yare ba khara higaladi nang chei chaba tare habani yumda natte haba lesna ngasaidi la aga tharoi char aham phau khunne haba waraga tokpa tare mi nangbo khunne haraga nayai gatuna leiradi kamai tawni ha law makhatana khunse haba nangbu asli haina lesabi macha anido makhatana na kharoi khunba hawi asum tawna matam madi khanghaude haukibaduna tharoi khunbada loire adoga punna karaklapani adabu laptakna ure leimarimbi amadi masai bungo hiyairel makhoina leibudo madu ubada lesna tapna nureide yengna haire ubra ada leiribase asini mitangba Rajkumar haina mayamna hainaido wang chawraga phajatro oi neita otokna phajareda side ado mare khoina uribu mayamse kesuramoiko as amarom yamna nungaiti boidi khoino wari tawna lakpana leptuna leiriba makhoigi manakta phawrami chanabigi tung inna nongrupa thogalon ulami ahenba madi hairamdi laisabi ani chanabigi tung inna tawrama maung aduda harauzabo oiraduna jinglei malai marimbido momonoktuna lehawi asum tawna matamsu hawkirami numit kharagi matungdani sanako nung aduda mama mapa oiba anido wari tawrami singkhomba tapna aisu nongmagi ahal oirakli leibak ama ngakpa araiba nati kok yamna sangi selna mani muktana yaba nati masida natana pangal thongnasu yamna maru oi leibak lan tawrakpa haibase tamba ngamba nati chami
ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯅꯔꯥꯏꯅꯨꯕꯤ ꯈꯪꯖꯩꯗꯣ ꯏꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯏꯆꯥ ꯄꯤꯕ ꯑꯍꯜ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯃꯃꯥ ꯑꯩꯗꯤ ꯁꯥꯕ ꯄꯥꯡꯒꯟ ꯀꯟꯕ ꯍꯤꯌꯥꯏꯔꯦꯜꯅ ꯍꯦꯟꯕꯅꯤ ꯑꯇꯣꯝꯕꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯩꯔꯥ ꯈꯔ ꯈꯖꯤꯛ ꯁꯣꯟꯕꯅꯤ ꯌꯥꯝꯅ ꯐꯩ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯍꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯅꯪꯕꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯅ ꯃꯥ ꯈꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯆꯤꯡꯂꯩ ꯃꯂꯩ ꯃꯔꯦꯝꯕꯤꯗꯣ ꯃꯊꯪꯂꯦꯟ ꯃꯥꯟꯖ ꯃꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯑꯗꯨꯗꯤ ꯏꯆꯥ ꯑꯍꯜꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯔꯁꯤ ꯏꯅꯤꯡꯊꯧ ꯑꯗꯨꯒꯅꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯏꯆꯥꯗ ꯁꯤꯟꯅꯁꯤꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯗꯧꯔꯤꯗ ꯅꯪꯕꯨ ꯀꯔꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯠ ꯇꯥꯡꯕ ꯏꯆꯥꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯄꯥꯝꯗꯣꯏꯅꯣ ꯏꯆꯥ ꯑꯣꯏꯕꯤ ꯃꯆꯥ ꯑꯣꯏꯕꯤ ꯀꯅꯥꯕꯨ ꯊꯥꯖꯅꯤꯡꯕ ꯄꯣꯛꯇꯣꯏꯅꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅ ꯑꯋꯥꯕ ꯑꯣꯏꯔꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩ ꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯆꯠꯇꯨꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯇꯥꯂꯣꯏ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯄꯨꯝꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯍꯪꯉꯁꯤ ꯑꯗꯨꯒ ꯏꯆꯥꯒꯤ ꯅꯨꯄꯤ ꯊꯤꯔꯁꯤꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥꯔꯤꯅꯤ ꯄꯥꯎ ꯑꯗꯨ ꯅꯨꯔꯩ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩꯗꯣ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯃꯤꯇꯥꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯕꯦꯃꯥ ꯆꯠ ꯂꯥꯛꯀꯅꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨꯅꯦ ꯄꯥꯝꯗꯦ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯄꯥꯝꯃꯤ ꯏꯃꯥꯗꯤ ꯅꯨꯔꯩ ꯇꯨꯃꯤꯟꯅ ꯂꯩ ꯈꯨꯝꯗꯦ ꯀꯔꯤ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯇꯣꯂꯦꯟ ꯇꯞꯅ ꯑꯁꯨꯝ ꯍꯥꯏꯔꯦ ꯏꯃꯥ ꯅꯤꯡꯊꯧꯒ ꯉꯥꯏꯁꯦꯟ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯄꯥꯝꯗ꯭ꯔꯣ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯆꯦ ꯆꯠꯂꯨꯆꯣ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯆꯣꯅꯦ ꯅꯪꯕꯨ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯋꯥꯗꯣ ꯆꯩꯍꯠꯂꯛꯏ ꯃꯃꯥꯗꯨꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯌꯥꯗꯦ ꯌꯥꯗꯦ ꯕꯦꯃꯥ ꯏꯃꯥ ꯄꯥꯝꯗꯦ ꯏꯆꯥ ꯆꯠꯀꯅꯨꯀꯣ ꯑꯁ ꯅꯣꯏꯅ ꯍꯦꯟꯅ ꯏꯔꯥꯡ ꯐꯈ꯭ꯔꯦꯗ ꯑꯩꯉꯣꯟꯗꯩ ꯀꯔꯤ ꯊꯣꯛꯂꯦꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯤꯗꯣ ꯑꯝꯇꯅꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯎꯕ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯉꯤꯅꯣ ꯑꯩꯅ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯉꯥꯡ ꯂꯩꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯒ ꯆꯥꯛ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯛꯂꯤ ꯅꯨꯔꯩ ꯑꯗꯨꯕꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯍꯤꯞꯊ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯎꯔꯛꯏ ꯃꯃꯤꯠꯇꯨꯗ ꯍꯤꯌꯥꯏꯔꯝꯃꯥꯒꯤ ꯁꯛꯇꯝꯗꯣ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯛꯑꯁꯤꯔꯥ ꯇꯣꯛꯂꯒꯅ ꯀꯔꯤ ꯃꯥꯡꯖꯕ ꯆꯠꯂꯒꯅ ꯀꯔꯤ ꯇꯣꯡꯖꯕ ꯕꯤꯇꯥꯡꯕꯗꯨꯗ ꯂꯩꯔꯒꯅ ꯁꯅꯥꯒꯤ ꯃꯣꯟꯇꯦꯛ ꯀꯣꯜꯂꯕꯁꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯊꯨꯡꯒꯗ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕꯁꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛꯀꯤꯔꯥ ꯅꯠꯇꯦ ꯇꯥꯡꯅ ꯐꯪꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯑꯩ ꯄꯥꯝꯃꯤꯗꯣ ꯈꯟꯅ ꯈꯟꯁꯤꯜꯂꯕꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯨꯔꯩ ꯑꯗꯣ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯈꯜꯂꯤ ꯑꯩ ꯆꯠꯄꯗꯤ ꯆꯠꯂꯒꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯒꯦ ꯑꯗꯨꯒ ꯂꯥꯏꯅ ꯊꯣꯛꯄ ꯑꯃ ꯁꯤꯜꯂꯁꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯉꯟꯅ ꯌꯨꯝꯗꯨꯗ ꯂꯩꯁꯅꯥꯗꯨ ꯂꯥꯛꯂꯝꯃꯤ ꯅꯨꯔꯩꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯂꯦꯞꯇꯨꯅ ꯃꯇꯥꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯕꯨ ꯇꯥꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯁꯨ ꯈꯪꯂꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯆꯠꯀꯦ ꯈꯟꯕ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯈꯨꯠꯇ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯃꯆꯤꯟꯅ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯣꯟ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ ꯅꯨꯔꯩ ꯑꯗꯣ ꯂꯦꯁꯅꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯅ ꯇꯞꯅ ꯍꯥꯏꯌꯣ ꯏꯃꯥ ꯇꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯩꯗꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯆꯠꯂꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯤꯅꯦ ꯈꯟꯕ ꯈꯟꯗꯕ ꯏꯕꯦꯝꯃ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩꯗꯣ ꯌꯦꯡꯉꯨꯁꯦꯕ ꯄꯨꯔꯥꯅꯦ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯅꯪꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯤꯠꯊꯕꯤ ꯂꯩꯁꯥꯕꯤ ꯑꯗꯩ ꯑꯔꯪ ꯑꯔꯥꯛ ꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ
ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯅꯪꯕꯣ? ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯩ ꯃꯃꯥ ꯊꯥꯔꯤꯛ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯐꯥꯒꯤ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯠꯈꯤꯅꯨꯀꯣ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯇꯨꯃꯤꯟ ꯂꯩꯕꯅ ꯐꯩ꯫ ꯀꯅꯥ ꯈꯪꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧꯅ ꯄꯥꯝꯕ ꯌꯥꯎꯔꯗꯤ꯫ ꯂꯦꯁꯅꯥ ꯇꯞꯅ, ꯑꯅꯩꯃꯥ, ꯂꯨꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯃꯤ, ꯃꯤꯇꯥꯡꯕ ꯔꯥꯖꯀꯨꯃꯥꯔꯗꯨꯒꯤ ꯅꯨꯄꯤ ꯈꯟꯗꯣꯏꯁꯦ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ꯫ ꯃꯃꯤꯠ ꯑꯗꯨ ꯎꯗꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯁꯛ ꯑꯗꯨ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯏꯃꯥ? ꯊꯥꯔꯤꯛ ꯑꯗꯣ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯦ, ꯍꯣꯏꯅꯦꯍꯦ ꯂꯦꯁꯅꯥ, ꯏꯆꯥꯅ ꯍꯥꯏꯒꯨꯝꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯌꯦꯡꯗꯣꯏꯁꯦ? ꯀꯨꯝꯍꯩ ꯑꯃꯗꯨꯝ ꯑꯣꯏꯔꯅꯤ ꯇꯧꯗꯣꯏꯁꯦ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯩꯁ, ꯑꯩꯁꯨ ꯁꯅꯥꯀꯣꯟꯗ ꯆꯠꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯅ ꯐꯗꯣꯔꯤꯕ ꯖꯥꯠꯂꯥ? ꯃꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯔꯩꯗꯣ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯅ, ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯍꯥꯏꯒꯅꯨꯕ, ꯂꯩꯁꯥꯕꯤ ꯈꯛꯇꯃꯛ ꯍꯥꯏꯕꯅꯤ꯫ ꯍꯅꯨꯕꯤ ꯅꯪ ꯆꯠꯂꯒ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯑꯃ ꯐꯪꯒꯦꯔꯣ? ꯀꯔꯟ ꯌꯥꯝ ꯉꯥꯡꯅꯨ, ꯇꯥꯅꯤꯡꯗꯦ ꯏꯃꯥ꯫ ꯐꯥꯒꯤ ꯇꯧꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯆꯠꯁꯦ ꯍꯥꯏꯅꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯊꯧ ꯑꯁꯦ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯁꯥꯅ ꯈꯪꯕꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯍꯤꯌꯔꯦꯜ ꯑꯗꯣ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯀꯧꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯄꯥꯔꯤꯍꯜ, ꯏꯃꯥꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨꯗꯣ ꯏꯃꯥꯗ? ꯑꯇꯩ ꯋꯥꯍꯩ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯄꯂꯦ꯫ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛ ꯇꯧꯔꯤꯕ ꯁꯤꯟꯕꯤꯔꯤꯕ ꯀꯌꯥ ꯑꯁꯦ ꯑꯩ ꯈꯪꯉꯤ, ꯑꯩꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯤꯇꯥꯡꯕ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯒꯅꯤ? ꯑꯔꯦꯝꯕꯗ ꯆꯣꯞꯄ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯆꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯅ ꯇꯣꯛꯄꯤꯔꯣꯕ, ꯅꯤꯡꯊꯧꯐꯝꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯄꯥ ꯑꯣꯏꯔꯤꯕ ꯍꯤꯔꯦꯜ ꯂꯥꯛꯄ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯁꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯂꯤꯁꯤꯡ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯈꯨꯝꯂꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯁꯤꯒꯦ? ꯏꯃꯥ ꯈꯪꯉꯤ ꯏꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ꯫ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯏꯆꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯆꯩꯅꯥ ꯍꯥꯞꯄꯦ꯫ ꯏꯆꯥꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯍꯦ ꯇꯥꯏꯕꯪ ꯁꯤꯝꯕ ꯃꯄꯨ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕ? ꯍꯥꯏꯌꯣ, ꯏꯆꯥꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯣ꯫ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯞꯄꯗꯨꯕꯨ ꯆꯤꯡꯈꯣꯝꯕꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯄꯤꯕ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ, ꯂꯩꯃ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯏꯁꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯂꯁꯤ꯫ ꯁꯤ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄ ꯃꯈꯣꯜ ꯇꯥꯔꯒ ꯏꯁꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ꯫ ꯑꯣꯏ, ꯑꯩ ꯀꯞꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯏꯆꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯇꯥꯔꯗꯨꯅ ꯍꯤꯌꯔꯦꯜ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯤ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯃꯍꯩ ꯃꯍꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯉꯝꯖꯕ ꯃꯑꯣꯡꯗ ꯀꯦꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯄꯥꯕꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯌꯥꯝ ꯇꯟꯅ ꯗꯟꯗꯤꯗ ꯂꯥꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯨꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯏ ꯄꯨꯝꯕ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯑꯗꯨꯗ ꯄꯨꯟꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯁꯨ ꯍꯧꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅ ꯃꯊꯪ ꯃꯅꯥꯎ ꯋꯥꯍꯪ ꯃꯊꯪ ꯃꯊꯪ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯦꯟꯖꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦꯗꯣ꯫ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯂꯩꯁꯥꯕꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯏꯊꯤꯗꯨꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯎꯔꯒ ꯂꯦꯁꯅꯥ ꯆꯤꯔꯣꯂꯣꯏ ꯇꯧꯗꯨꯅ ꯃꯇꯥꯒꯤ ꯅꯥꯞꯄꯗ ꯁꯨꯝ ꯍꯥꯏꯔꯦ, ꯏꯇꯥ, ꯑꯩꯈꯣꯏꯅ ꯆꯠꯍꯧꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯍꯧꯕ ꯇꯥꯔꯦ꯫ ꯂꯥꯛꯑꯣ ꯃꯤ꯫ ꯏꯇꯥ, ꯂꯥꯛꯑꯕꯅꯤꯅ ꯌꯥꯎꯔꯁꯤ꯫ ꯀꯩꯀꯩ ꯋꯥꯍꯪ ꯍꯪꯉꯤꯅꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ ꯂꯦꯁꯅꯥ꯫
Haibaga taubaga magi mamangda leptuna leimarimbi nureyado leimarimbi manangda sangsinkre leimarimbi du nureybu hana thengnakiba oibana nokphet tawre nurey su nonglokpa matau uttuna nokphet tawre Chinglay leimarimbi ado nureybu yengna wahang hangi hayu singna nangsu nangna mupam masra laklibase sana konungi waki bagi laklibra natragana pusi chupa kathokpa penthokpa ngamgani haiduna laklibra aigi isami tang baras kumar sibu nangna mikup khodeng senaba ngamgadra mabu khajik sokpada sibagi cherak piba nangna sana yaba ngamgadra marau leiba minok amaga loinana munna yam munna yengi leimarimbi mangonda aduga asumna haide inureyado wakhal leibi losing jawbido miyoi boina punsi chupa penthokpa kathokpa ngamgani leimarimbi aduga kaigumba rajkumar asibu aigi nupa hoirabadi aina mabu mikup khuding senaba haibase aigi amata ngairaba thaudangni ai thawai oikraba mangonda sokpa khuding aina oina phangjaba ai isana yagani Chinglay leimarimbi do nureygi pakhumado yamna pensaba haibado oirami aduna nureybu macha ibungo hiyarin magi loinabi oina lawri haiduna leiba pumna makhangali aduga mikup asidei sana konu masjid lehali masagi pawdu tabada tharik madi kappe tasengna madi pamjade tolen mamana kappadubu uraga kari da kapningba yawge haiba ima nangna kapibaduna kaigino aduna kapido as kapkunomi ima iche yamna wakhal leibini kaisu tawroimi macha nupagi wa tare tharik to kaptuna sunna hairei adu ada ai khangde mama aigi isa Ningol do taitom satpit mana harauna leibado ai pami piklingai nungaiba khangdribi aduga haujikna mu awapa maduda amuk chung thajare karino haiba imagi ibema imadi loredana as yam yengning ba asiu kaino me lo listen sana ko nung na chatnaba ngai hak le dine lo wo mu lakran kap kano me namit namai di ipom bom na chatladi mina phajana ngangnar attana khallani habani ma asi hayuna machana tharik mabu kappadubu themi aduga sana ko nung na chatkirami asum tauna mahausa imagi khongchiti lepa leitabana matam khara mahaukirami matam khara sida nurei mana hiyaral mabu yamna cheksina sinarami mapu mana nureina mapureba mabu kayagi matik khanjaba kayagi matik wazaba amadi isorbu chekna ningjabadubu uraga nongma manglanda lagduna mittangba dubu phanaba leiwa amadi mangtak hairami asina tai mawa mapureba nusina yengba pukchel sengba hongra lonchat khanglabadi isorna chali haiba mangda hairamba wa aduna nurei mana mani moiri bilei mamongonda hairuna khangali asum tawna amaibi kauduna mangduda hairamba khuding loina tawduna haujikti mitang baras kumarado mamit urami machanupa ahalna mit uba sida yamna harauzaba haibadu oirami hiyaral masu yamna penjari taibangi phajaba kaya sibu ubada madi magi nupibu yamna nusijaba haibadu oirami asumna haujikti hiyaral amadi nurei hairang lonja cha leirang lonjin chinduna nurei ado pale mama oigadawre thajadaba kayana mangda tholakpasida yamna nungaiba haibadu oirami leimarimbi ado punsi ase haraubana awaba koktuna leirani khanduna yamna harauzai chingkhombado magi loina bida yengna hairei asumna haujikti nangi awaba su kokle ai awaba su kokle leima aduna ningthau khubam masi isada sinarasi aikhoi anindine ahal ore nungaina potharasido hoi iningthau aduna hena su pharagani hainani aina khal asum tawna matam kharagi matungda nurei mana mama oiraba matamda haujikti lebak adugi leimarimbisu mana oire amadi iningthau hiyaril mana oiduna lebak ado ngaktuna leire chingleima amadi chingkhomba masugi kumhai yengduna yamna nungaina leirami ningthau aiba asamba thabak nate thau yami aduna leibak naga chawbane manau nupa hirel lakpabu kha mai ke nga o haiduna sinare nongmagi numit imung manung punna chak chaminarami
Changlay mado Tarik puyingna asumna hairami. Tarik, nangdi na sanupi lai na sayon oiwi ama pangbana kaya da nungay na layribano. Nangi napal day ay so hujikti. Nungay basaruk pangjare. Nangsi narayba pami mamani ko. Karay de pangay haybiri taurisi. Isorgi tauzal ni pumnamag isor na tawhanban. Ay gilay ba kiwanati. Asam tauna imong manungdo haraw tayam na ama na amang ni mating tauraga ing na chik na nungay na laykirami.